आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroiba pau Technopol jila da mioi tara humdoi sikibigi matangda National Human Rights Commission na sumoto case ama lokot le Manipur police na kidnapper singdagi kuttagi mahiroi ama kanba ngamkre kulaiga konana kidnapper nipan fare Bixit Bharat Sankap Jatra Rajasigi oina Bishnupur jilada ngasi hogdokre Rajapal Ansha weekend hairi Rajasigi khungangi mioi singda haksel gi khudong saba phanganabagi damak haksel gi thaurang sing pakthok choktokpagi tangai fadabalai amasung NIA na Karnataka amasung Maharashtra gi mafam nifu marida thi humbagi thabak chathabada mioi tara humdoi phare National Human Rights Commission NHRC na Technopol jila gi Leithau village da thasiki marida thokiba thogdok amada mioi tara humdoi leikidabagi matangda su moto case ama lokot kre thogdok asigi matangda akupa warol sayol anigi manungda piraknaba commission na Manipur gi chief secretary amadi director general of police ta khangan kre thogdok adugi matangda police na lokot kiba FIR amadi asiguma thogdok makata na thoandanaba sarkar na lokoliba khongthang singi matangda su akupa warol piraknaba commission na khangan ki Commission hai thogdok adugi matangda media da phongnariba pawsing asina achumba oirabadi madu miyoibagi hakpu khongoinabagi thogdok ni thogdok asina law enforcing agency sing amadi santi raksa ngakliba security force ki maikaida ahoba lei haibadu ulli miyangi punsi lantum ngakpa amadi miyoi kanglup singi marakta nungsi chanaba puraknaba hotnaba haibasi sarkar gi mathoni Commission hai haukiba me thadagi Manipur gi tongan ba thoktok ta mioi bagi hak khonggaw baga mari lena ba wakat kya commission na phangi asigumba casing asi commission gi mapung phaba bench amana yengsilli DM College Science ki New Boys Hostel la leiba mahiroi ama phaduna sel oina lupa lakh 15 pinaba imung manungda demand tobagi thokdok mari lena Imphal West District Police na mioi nipan fare thokdok asiga mari lena ngasi Imphal West District Police ki SP office ki conference hall da pangtoba pawgi mipam amada SP KSS Sibakantana hai ngara nungtil pung ama makai taba matamda DM College tagi mahiroi ama phakre haina wakalakpadagi Imphal West District Police na Wangoi Police Station gi manung chanba Yunam Hudrom makha laikai da thi humbagi thabak chathaki maduda asem chawba koba mioi amagi yumda mahiroi adubu phabada chenabani haiba mioi mariga loinana mahiroi adu leiramba thengnabadigi kanbangam kibani manghai makhata na thi humbagi thabak chathabada yum adugi manakta mioi mari amasu gari anida leiramba thengnabadigi phaki pharaba mioi sing asi wahangpang tawbada makoi aina thingkraba lalolup KCP People's Work PWG gi Lamyan ba kuman kauba mioi amagi makhada thabak tawbani haiba khangba ngamki makhoidigi car ani amasung khulai kya phagat pangamki phagalaba khulai sing adudi ghatak rifle ama magazine ama kapa yariba maru tara magazine galonena AK47 rifle ama kapa yariba maru taruk magazine galonena .32 gi pistol ama kapa yariba maru taruk mobile handset tara humdo yauri SP na hai Pesa tanah kita untuk kini atau bapak pak sih prasa sing kira anybody masih tahu dana pak karena hajari atau membuat tahu lagi di legal election itu nakot kini komplain tahu nih bapak nih pak eno lebih sing si lawful loh pak koi agency sing jap polis tak kayak komplain tahu kira kah prasa lagi any problem nih pak solve tahu nggak kena si Manipur Pradesh Congress Committee MPCC gi mihut kangbu amana ngasi Delhi gi da leiriba Manipur gi MP ahum da memorandum piduna haujik chathariba sangsaki mifamda Manipur gi wathok pukhatpinaba taksingkre MPCC gi president Kaisam Meghachandran Lusingba dol gi mihut kangbu amana kendra gi mapan thorum raija mantri Dr Rajkumar Ranjan Singh outer MP Dr Lorhor Foze amasung Rajya Sabha ki MP Maharaj Laisemba Sana Jawbada memorandum pisinduna Manipur gi wathok asigi matangda sangsata pukhatnaba taksinki BJP na hari dolasina senja thumjagi mayokta matam chupada leptuna lei Imphal da pangthopa pawgi mifam amada BJP Manipur Pradesh ki General Secretary K Sarat na hai handakta income tax amasung enforcement directorate na Jharkhand Bengal amadi Orissa da thi humbagi thabak chathaki maduda Congress ki MP Dhira Sahu gi tongan ba yum singdagi Almira mapanda hablamba lupa koti chani tararom phagat pangamki manghai India Alliance na sasan toriba Karnataka tagina lupa koti nifuni phagat pangamki Siri Saran hai dolasina senja thumjagi matangda michang mikhai naina thabak tokde BJP na sasan torba Uttar Pradesh ki Kanauj tagi lupa koti chani rom phagat pagi thokdok laikre dolasina toropa apaba thabak khudima Congress na maral silba asi yumpham yaugdabani haina mahakna phongdokki
Humudra mga suba International Human Rights Day miyobigi hak kanba numina lakpada aina tingkraba loop korkom na miyambu ikai kumnabu ulagli. Cherol amada loop asigi media coordinator M sakhen na thadoropa cherol amada hai miyobigi hak kannaba changsiliba ihobu korkom na sawgali. Cherol adun hai hayeng pangthokkodriba thorum asigi hiramna dignity, freedom amasung justice for all hai basini. Tabiriba pawasi Akashbani Imphal degini. Manipura Biksit Bharat Sankap Jatra Bishnupur Jila gi oina ngasidagi KVK ulogda hogdokre. Raija sigi tongan ba jila tara humdoida jila gi oina Biksit Bharat Sankap Jatra asi numit humni chupna pangthokani. Aroibo oina mathang chahi gi January 13 da Jiribam jila da pangthokani. Campaign asigi pandamdi Kendra Sarkar na paikhatpa tongan ba yaifa thaurangi scheme sing miam da khanganduna beneficiary ohenbani. Masiga loinana sarkar na paikaliba thaurang sing asina leibak asi khumang chauksili haibadu mipum khudingda khanghanbani. Ngasi ulogi KVK da pangthokkiba Sankap Jatra aduda Raijagi Shiksha Mantri Thongaujam Basant Kumar amasung Chief Secretary Binit Joshi na luchingduna sarkargi makok thongba official kyana saruk yaki. Thauramadu da Pradhan Mantri na video conferencing gi khutang da leibak asigi tongan ba Raija singda leiba miyamga wari watai sanaba adusu utki. Masiga loinana sarkargi maikadigi IEC ban thamduna tongan ba scheme singi warol sing miyam khanganaba lambida chatki. Hiram masigi matangda paudam ama. Sarkar paikaliba scheme singi khudong chaba phangpham thokpa beneficiary singda matam chana phanganduna session yaunaba Pradhan Mantri na hogdokkiba Biksit Bharat Sankalpa Yatra ngasi Manipur gi ahanba oina Krishi Vigyan Kendra ulauda education amadi law mantri Thongaujam Basant Kumar na hogdokkre numit humni chathagadaba thauram asi district administration Bishnupur na mapung oiba thodang lauduna chathakibani hogdokpagi Ramda PMAY, PM Kisan, Jal Jeevan Mission, Ayushman Bharat na singba, Scheme singi matangda, official singa miyamga hakthengna wang kaya hangduna miyamga bapta minaki English singani ke sumna niputaret phawada sakhatpa lam khudingda iromdom lepsaba ngamba Bharat ohenba haiba hamara sankalp Biksit Bharat ki wasaksu miyamna lominaki tungda BP diabetes amadi TB gi screening tawduna health camp amasu Kha Sanjin Banda Pangthokki Thoram asi hogdokpa oina Mantri amadi Chief Secretary na IEC Bensu Lamthaki Akashbani Imphal gi paugi damak ulodagi thoksom ramida loinana RK Manipur Sonak Raijapal Anusha Weekend Hai, Raijasi Kungangi Musing the Haxilgi Kudong Saba, Irai Line Panganabagi Damak, Haxilgi Kudong Saba Sing Pak Tok Chok Topagi Tangai for the Balay, Mang Hai, Medical Services ki Infrastructure Hena Sokot and Bagi Tangai for the Basu Laire. Infagi Lampel Patala Indian Medical Association IMG holder Pang Tokpa, Numini Satakadaba Kuntramapal Suba, All Manipur Medical Conference, Amamekon, Lisangani Kulumdoi, Hogdopagi Torum, the Wapamasi Mang of Hongdokibani. Raijapal Hai, Dr. Amadi Medical Karmachari Tabak Toriba asi singthani ngai ni sarkar khaktana haksel gi lam khudimakta tabak to bahai basi oithotoi haujiki matamda haksel gi tangai padaba sing asi yenglaga volunteer amasung organization sing na hospital amadi atai healthcare center sing linkhat pada pungning thawat kadabani IMA na Raija sigi manung hunjin ba Haksel gi khudong saba phangba watpa mafam singda lemna laingbi kem sing pangthok pinaba Raijapal na appeal tawki Kendra Sarkar gi Ayushman Bhava campaign gi saruk ama oina ngasi Imphal East Jila gi Sagolmang da leiba Community Health Center da Haksel gi mela ama pangthokre mela du Imphal East Jila gi District Health Society amasung Porompata leiba Jenims Hospital anina punna sinbani mela adu da Jenims gi Dr Kunlom yauna Community Health Center asigi Dr Singna Miyambu lemna layanki amadi lemna hidak langtak yantoki masiga loinana Ayushman Bhava gi card su semki Caesar Hospital and Research Institute Private Limited Langona Sinduna Nomugi over Lem na Lying Bigi Kema Mangasi, Kaksing Jilagi Sengmaijing the Pangtokre, Maduda Mui Lising Amachanirom, Lem na Lying Bagalona, Hidak Langtaksu, Yantoki. Raija Sigi Lautak Pat Amadi Masiga Sagona River Pat Sing Kananaba Amadi Nahona Semgot Nabagi Matangda, Lautak Development Authority LDAG Chairman M. Asni Kumar Nangarang, Kendra Environment, Forest and Climate Change Mantralogi Secretary Lila Nandanga Unadana Wari Sanakre. Unaba aduda Siri Asni Kumar na Manipur gi Aitihasik oiraba Lautak Pat asi kanduna thamnaba amadi semgatnaba Integrated Management and Plan atuba matamda ayaba pibinaba taksinki. Masiga loinana Lautak Hydro Project pu matangwa chunaba mongda semgatnaba amadi sangai gi amata ngairaba leifam oiraba Kaibul Lamjong National Park semgatnaba gi matangda taksinki.
LDA gi chairman na Loktak Pat pu eco tourism gi thak ta semkat na ba wafam su pukhat ki Secretary Lina London gi Maikai gi integrated management plan adu athuba matam da ayaba pirang na ba honaragani loinana Loktak Pat amadi masiga sagon riba pat sing kanana ba amadi yokhat na bagi lamda mantra loina miyeng changlagani haina khangalaki unaba aduda mantraloy asigi joint secretary wetland Dr. Surjit Kumar Bhaspaisu yauki National Legal Services Authority gi miyang makhada Manipur State Legal Services Authority na sinduna ngasi National Lok Adalat pangthokre Imphal East amasung Imphal West jila gi oina Lamphel Court Complex da Lok Adalat pangthoki maduda Revenue Tribunal Special Judge NBPS amadi Civil Judge Senior Division haina bench ahum thamduna tongan ba civil case kamarum paikaki Manipur State Legal Services Authority ki Additional Member Secretary Sorokhaibam Sadandana hai while sangdam matam kuina panduna leiriba casing miamda matam changhandana amadi sel tinghandana athuba matam da achumba while phanganabagi pandamda lok adalat asi pangthokpani miamna lok adalat ki kanaba asi lawbiu hairi High Court of Manipur ki Chief Justice Siddharth Midrul na ngasi Thawbal Court ki awat apasing yengsinbaga loinana court asigi sengot sagaliba sing amadi National Lok Adalat pangthokiba adu yengsinkre Raija se thoklibe irang asina maram oiduna tongan ba mafam singdagi lanjenarakpa haujingna Bishnupur jila gi manungchanba saiton da leiba lamjing maira mahi kolda mahi tamliba angang marfudra rongi tangai phadaba polam sing maniko gi chairman K Robindro na khusin nakre Thoromduda K Robindro na angang sing asibu school asina mahi masing ningthina takpi tambiba aduda pungning thawaki amadi mahi tambra sangba polam sing sarkar amasung mahaki maikaidigi pangbaya ba mateng panggani haiki Thoromduda kumbi kendra gi MLA S Pemchandrasu saruk yaki Imphal West, Imphal East amasung Thawbal jila da hayeng ayuk pung mga dagi numidang pung tara phawa curfew komthokani aduga Bishnupur amasung Kakching jila gi ondi ayuk pung mga dagi numidang pung nipan phawa curfew kamthokani Sakna Rabat Nat Sankritan artist N Madhavi Devi ngarang hairangoi thong ningthogjom lekai da leba masagi yumda leikidre masagi sahi marfudra taret sukre mahak Manipur State Kala Academy Award Sangit Natak Academy Award Nitya Bhushan amadi Guru Tarun Kumar Saman piduna ikai kumnaba artist amani Thasigi tara humdoidigi tara taret phawa Karnataki Titpurda pangthokadaba kuntra humdoi siba sub junior national kho championship da saruk yagadaba Manipur gi sanaroi kuntra amasung official taruk ngasi Manipur gi amateur kho association gi chairman Moirangthem Madhusudon na lamthakre Akasbani Imphal gi pau tabiri National Investigation Agency NIA na Karnataka amasung Maharashtra gi mafam nifu marida thi humgi thabak chathabagalonena mioi tara humdoi fare ISIS terror group ka loktunaraba case ka mari lenana makoi sing adu phakibani anti terror agency asina raija dugi police singa loinana mafam sing adu thi humbagi thabak ngasi ayuktagi chathakibani aina thingraba lalolup al qaeda amasung ISIS na terrorist gang chengbatuna leibak ase hingsa gi thokdok sing thoganaba thorang tawbaga mari lenana makoi bu phakibani terrorist organization sing asina makoi gi lupta naha oiba myoi sing yahonduna bharata islamic rule chalainaba amadi hingsa sathanaba thorang tawbani Hari Pradhan Mantri Narendra Modi na hari Bharat ki gross domestic product GDP saliba senba sahi asigi ahan ba tha taruk ta chada taret dasmik taret hengatuna lebak asigi semilon da henama pangal kangkal ale Gujarat ki Gandhinagar da lebak gift city da pangthokpa Infinity Forum 2.0 video conferencing ki khutang da wangang ba da Pradhan Mantri na hai mahaki sarkar na Gujarat International Finance Tech gift city bu anoba malengi seltum amasung technology ki lamda anoba maruiba mafam ama ohenaba pandam Thamli mangnai ngasidi malem gi miyam na Bharata asa kaya marum thamli amadi masi khudakta matomta oirak panatte Pradhan Mantri nai hauki ba sehitara da lebak asigil sel thum mapangal kanghananaba amadi awon ba kya puraknaba hona kiba adugi mamini Siri Modi nai Bharat asi haujiti malengi fintech marketa kumang yang na sansilagli ba lebak ama oiri amadi Gift International Financial Services Center asina maruiba mafam ama oirakli Aroibada maruiba pau Tengnokpal jila de mioi tara humdoi sikibagi matangda National Human Rights Commission na su moto case ama lokat kre Manipur police na kidnapper singi kutagi maheroi ama kanbang amkre khulaiga konana kidnapper nipan fare Bixit Bharat Sankalp Jatra Raija sigi oina Bishnupur jila da ngasi hogdokre Raijapal Anusya weekend hairi Raija sigi khungangi mioi singda haksel gi khudong chaba phanganabagi damak haksel gi thorang sing pakthok choktokpagi tangai phadabalai amasung NIA na Karnataka amasung Maharashtra gi mafam nifu marida thi humagi thabak chathabaga loinana mioi tara humdoi phare pau loijare